Dokter, ini bujarisi, lagi imam lupi ni, makasih. Khangi. Mamong nupi ki problem na manimbo ki problem na mamong nupi. Ani di marak takaram bano hana hatu halo haisya. Tinggal ni, masih ki dokter sina nang siwa. Aduh ginati dokter, tha taruk sore aina mafam amadagi mafam amada koi pudana yengse, makasih. Angang amata yaw hai yadre dokter. Haha, kadai dagi ya hane ge tha taruk tirang koi pudana satana lerga. Namong nupi da som dam tangan biro. Ibe manang inu padi kari tabak tawi. Nang nasum khan bada nang angang oyo yadri basi kari no oram gadaw mali. Dokter ai hakin no pasi sifai oi bani. Mahaki ayam matam da yumda laite. Aduga mahang suti thola ba matam da su yu anum thantuna lai. Oh, mahaki yu thakpadana oi be ai na ki problem se. No mada yu kyam thakke mahpo. Khare yam na dum the dokter. Mahaki yu alang ba yumda thammaga thakpani. Adu di mahang na yu thakki torpa matam da aina sida pi number sida miss call piro mahang na thakli ba sang do ki tangkhai amadi aina handahlani ko. Tangkai amak kamaina no dokter. Tangkhai ma ina thaktok toini kaino. Just kidding. Adu di mahaki yu thaba kanda mahaki ne sir haibadi yu thaba matung da mahaki kari tawtuna laibage hayo. Dokter mahasi yu thaba matung da migi mapor masa yam na hurali. Oh, adu gidamakta di kaisu no sathi biru no ai hidak ama soidana ijage ko. Ibiyo dokter. Adu di sei sidai iri hidak se masi pijau masi mamingna kauro sitamol ko bani nomu da humlak pija kada bani masi jar matung da mahak na huran bagi wakhala do kaukhrani ko. Karigumba mahang na masi hidak si jar matung da mahaki huran bagi wakhal do kaukhra gadi yamna pare karigumba kautra gadi ai gidabakta laptop amaga charger pin masa amaga amta huran biro na amta habiyo. Kaino dokter na hasibo. Kaino dokter na hasibo.